ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯃ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯃꯈꯣꯡ ꯑꯗꯨꯅ ꯆꯠꯄ ꯉꯝꯗꯕ ꯃꯔꯝꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯩꯃ ꯃꯊꯟꯇꯅ ꯁꯨꯕꯗ ꯇꯥꯔꯝꯃꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕ, ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯂꯩꯃ ꯃꯊꯟꯇꯅ ꯃꯥꯌꯣꯛꯅꯗꯨꯅ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯃ ꯑꯁꯤ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯈꯣꯏ ꯈꯨꯟꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯏꯁꯤꯡ ꯆꯥꯏꯕꯤ ꯍꯥꯏꯅ ꯈꯪꯅꯕ ꯄꯥꯠ ꯑꯗꯨꯗ ꯍꯧꯕ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛꯂꯨꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯇꯥꯃꯣ, ꯑꯩꯈꯣꯏ ꯈꯨꯟꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯏꯁꯤꯡ ꯆꯥꯏꯕꯤ ꯄꯥꯠ ꯑꯗꯨꯒ ꯊꯝꯕꯥꯜ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯍꯧꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛꯂꯒ ꯕꯖꯥꯔꯗ ꯉꯁꯤꯗꯤ ꯌꯣꯜꯂꯨꯈꯤꯒꯦ꯫ ꯑꯩꯅ ꯇꯥꯕꯗꯗꯤ ꯂꯩꯃ, ꯃꯐꯝ ꯑꯗꯨꯒ ꯂꯥꯏ ꯂꯩ ꯍꯥꯏꯗꯨꯅ ꯀꯅꯥꯝꯇꯅ ꯆꯪꯕ ꯐꯥꯎꯕ ꯆꯪꯅꯗꯦ ꯍꯥꯏ꯫ ꯃꯐꯝ ꯑꯗꯨꯗ ꯅꯪ ꯃꯇꯧ ꯀꯔꯝꯅ ꯊꯝꯕꯥꯜ ꯍꯦꯛꯄ ꯆꯠꯀꯗꯧꯔꯤꯕꯅꯣꯅꯦ? ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯇꯥꯃꯣ, ꯑꯩꯒꯤꯗꯃꯛꯇ ꯏꯁꯣꯔ ꯂꯩꯁꯤꯗꯤ, ꯏꯁꯣꯔꯗ ꯈꯣꯏꯔꯝꯖꯔꯒꯅꯤ ꯑꯩꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯂꯤꯕꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯃ ꯑꯗꯨ ꯍꯥꯏꯔꯤꯕ ꯏꯁꯤꯡ ꯆꯥꯏꯕꯤ ꯄꯥꯠ ꯑꯗꯨꯗ ꯊꯝꯕꯥꯜ ꯍꯦꯛꯂꯨꯅꯕ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯃꯅ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛꯀꯦ ꯍꯥꯏꯅ ꯇꯧꯕꯗ ꯈꯪꯍꯧꯗꯅ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯒꯤ ꯑꯋꯥꯕ ꯇꯦꯡꯊꯥꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯀꯗꯥꯏꯗꯒꯤ ꯑꯁꯨꯛ ꯑꯋꯥꯕ ꯈꯣꯟꯖꯦꯜꯅꯣꯅꯦ ꯑꯩꯅ ꯇꯥꯔꯤꯕꯁꯤꯕꯨ? ꯀꯔꯤꯅꯣ ꯃꯐꯝ ꯑꯁꯤꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯥꯏ ꯂꯩ ꯍꯥꯏꯕꯗꯨ ꯆꯨꯝꯂꯕ꯭ꯔꯅꯦ? ꯀꯔꯤꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ? ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯒꯤ ꯏꯇꯦꯡ ꯑꯃꯨꯛꯇꯪ ꯄꯥꯡꯕꯤꯌꯨ, ꯑꯩꯕꯨ ꯁꯥꯞ ꯑꯁꯤꯗꯒꯤ ꯀꯣꯛꯍꯟꯕꯤꯌꯨ꯫ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇꯪ ꯄꯥꯡꯕꯤꯌꯨ꯫ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯑꯁꯨꯛ ꯂꯪꯂꯕ ꯁꯅꯥ ꯃꯆꯨꯒꯤ ꯊꯝꯕꯥꯜ ꯑꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ? ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯗꯤ ꯊꯝꯕꯥꯜ ꯑꯁꯤꯗꯒꯤꯅꯤ꯫ ꯀꯔꯤꯅꯣ ꯑꯩꯕꯨ ꯚꯥꯞ ꯃꯦꯟ ꯑꯝꯇ ꯇꯥꯗ꯭ꯔꯦꯅ ꯇꯧꯔꯤꯕꯁꯤꯕꯨ? ꯍꯤꯡꯉꯦ ꯐꯔꯦ, ꯁꯤꯔꯦ ꯐꯔꯦ, ꯑꯁꯨꯛ ꯑꯋꯥꯕ ꯈꯣꯟꯖꯦꯜꯁꯤ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯗꯔꯦ꯫ ꯆꯪꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯃ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ꯫ ꯂꯩꯃꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛ ꯁꯣꯛꯀꯦꯅ ꯇꯧꯕꯗ ꯈꯪꯍꯧꯗꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯩ ꯑꯁꯤ ꯁꯔꯒꯗ ꯂꯩꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅꯤ꯫ ꯑꯩꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯐꯖꯕ ꯑꯁꯤ ꯌꯦꯡꯅꯤꯡꯗꯨꯅ ꯀꯨꯝꯊꯔꯛꯄꯗ ꯃꯨꯅꯤ ꯑꯃꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯨꯅꯤ ꯑꯗꯨꯒꯤ ꯙ꯭ꯌꯥꯟ ꯑꯗꯨ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯃꯨꯅꯤ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯑꯩꯉꯣꯟꯗ ꯁꯥꯞ ꯄꯤꯔꯝꯃꯤ꯫ ꯁꯥꯞ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩ ꯑꯁꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯁꯤ ꯑꯣꯟꯈꯤꯕꯅꯤ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯁꯤ ꯑꯣꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯃꯨꯅꯤ ꯑꯗꯨꯅ ꯊꯧꯖꯥꯟꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨꯗꯒꯤ ꯀꯣꯛꯀꯦ ꯍꯥꯏꯔꯕꯗꯤ, ꯀꯅꯥꯒꯨꯝꯕ ꯄꯨꯛꯆꯦꯜ ꯐꯕ ꯇꯥꯏꯕꯪ ꯃꯤ ꯑꯃꯅ ꯁꯣꯛꯂꯕꯗꯤ ꯑꯩ ꯑꯁꯤ ꯈꯨꯗꯛꯇ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯇꯪ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯏꯇꯦꯡ ꯑꯃꯨꯛꯇꯪ ꯄꯥꯡꯕꯤꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯃꯠꯇꯅ ꯆꯪꯉꯛꯈꯤꯗꯦ꯫ ꯀꯅꯥꯃꯠꯇꯅ ꯑꯩꯒꯤ ꯑꯋꯥꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯤꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯒꯤ ꯑꯋꯥꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯤꯗꯨꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯑꯩꯕꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯄꯨꯔꯛꯂꯦ꯫ ꯅꯪꯅ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯍꯜꯂꯕꯅꯤꯅ ꯑꯩꯁꯨ ꯅꯪꯒꯤ ꯑꯋꯥꯕꯗꯨ ꯁꯣꯏꯗꯅ ꯀꯣꯛꯍꯟꯒꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯩꯃꯗ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯃ ꯄꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯁꯤ ꯊꯣꯛꯎ ꯍꯥꯏꯕ ꯊꯣꯛꯄ ꯌꯥꯕ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯃ ꯑꯗꯨ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯃꯅ ꯃꯥꯒꯤ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯗꯨ ꯐꯪꯂꯛꯄꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯗꯨ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤꯉꯩꯗ ꯃꯈꯣꯏꯒ ꯌꯨꯝ ꯊꯪꯅꯅ ꯂꯩꯕ ꯄꯥꯁꯣꯏꯂꯩ ꯀꯧꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯨꯔꯥꯟꯗꯨꯅ ꯂꯨꯝꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯈꯟꯕꯁꯦ ꯆꯨꯝꯃꯦꯗꯅ꯫ ꯀꯔꯤ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯃꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯌꯨꯝ ꯄꯥꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯈꯪꯉꯦꯗꯅ꯫ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯗꯨꯅ ꯊꯤꯒꯠꯇꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯥꯀꯣꯡꯁꯤꯅ ꯇꯥꯔꯦꯗꯅ, ꯈꯪꯒꯅꯤ꯫ ꯅꯪꯒꯤ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯗꯨ ꯑꯩꯅ ꯍꯨꯔꯥꯜꯂꯒ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯅ ꯄꯥꯜꯂꯒ ꯂꯣꯏꯔꯦꯗꯅ꯫
ꯑꯁꯨꯝꯅ ꯄꯥꯁꯣꯠꯂꯩ ꯑꯗꯨꯅ ꯂꯩꯃꯅ ꯐꯪꯂꯛꯂꯤꯕ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯗꯨ ꯍꯨꯔꯥꯟꯅꯕ ꯍꯥꯏꯗꯨꯅ ꯂꯨꯝꯗꯨꯅ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯃ ꯑꯗꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒ ꯄꯨꯟꯅ ꯃꯥꯒꯤ ꯃꯄꯥꯝꯗ ꯆꯠꯂꯨꯅꯕ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯥꯃꯣ, ꯉꯁꯤꯗꯤ ꯌꯨꯝꯗ ꯆꯠꯂꯨꯁꯤ, ꯀꯨꯏꯔꯦ ꯏꯃꯥꯒ ꯎꯅꯗꯕ, ꯅꯍꯥꯟ ꯃꯈꯩꯗꯤ ꯇꯥꯃꯣꯒꯤ ꯃꯈꯣꯡ ꯉꯝꯗꯕ ꯑꯃꯗꯤ ꯌꯨꯝꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯁꯤ ꯊꯥꯗꯣꯛꯄ ꯉꯝꯗꯗꯨꯅ ꯑꯩꯅ ꯏꯃꯥꯗꯣ ꯎꯅꯕ ꯑꯃꯠꯇ ꯆꯠꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯃꯥꯗꯣ ꯌꯥꯝꯅ ꯎꯅꯤꯡꯉꯤ, ꯇꯥꯃꯣꯁꯨ ꯃꯈꯣꯡ ꯐꯔꯕꯅꯤꯅ ꯉꯁꯤꯗꯤ ꯌꯨꯝꯗ ꯆꯠꯂꯨꯁꯤ꯫ ꯂꯩꯃ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯂꯩꯃꯒꯤ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕ ꯄꯥꯁꯣꯠꯂꯩ ꯑꯗꯨ ꯍꯨꯔꯥꯟꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯄꯥꯁꯣꯠꯂꯩ ꯑꯁꯤ ꯂꯩꯃꯒ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯕꯤ ꯂꯩꯀꯥꯏꯒꯤ ꯃꯧꯅꯤ꯫ ꯄꯥꯁꯣꯠꯂꯩꯅ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯃꯗꯤ ꯈꯛ ꯊꯥꯖꯈꯤꯗꯦ꯫ ꯃꯥꯒꯤ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯁꯤꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯣꯠꯂꯤꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯑꯩꯅ ꯊꯤꯕ ꯌꯥꯕꯉꯩ ꯊꯤꯔꯦ꯫ ꯑꯩꯅ ꯑꯁꯨꯝ ꯈꯟꯕꯗ ꯑꯥꯗ ꯂꯩꯔꯤꯕ ꯆꯐꯨ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ, ꯃꯁꯤꯒ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯁꯤꯒꯤ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯁꯤꯕꯨ ꯐꯪꯂꯗꯕꯨ ꯀꯔꯤꯒꯤ ꯋꯥꯖꯔꯨꯅꯤ ꯍꯥꯏꯒꯦ? ꯂꯩꯃ ꯑꯁꯤ ꯀꯌꯥꯗ ꯄꯪꯂꯤꯕ ꯅꯨꯄꯤꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯑꯁꯨꯛ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯌꯦꯔꯨꯝ ꯑꯁꯤꯕꯨ ꯀꯌꯥꯇ ꯂꯥꯏꯅ ꯃꯥꯅ ꯊꯝꯂꯤꯕ? ꯑꯁꯨꯛ ꯂꯥꯏꯅ ꯊꯅꯝꯕꯁꯤꯅꯅꯤ ꯑꯩꯅ ꯊꯤꯕ ꯐꯪꯗ꯭ꯔꯤꯕꯁꯦ꯫ ꯂꯩꯃ ꯍꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯌꯦꯔꯨꯝꯁꯦ ꯄꯞ ꯌꯨꯝꯗ ꯄꯨꯈꯤꯅꯕ ꯇꯧꯈꯤꯒꯦ꯫ ꯂꯩꯃ ꯑꯗꯨ ꯃꯥꯒꯤ ꯃꯄꯥꯝꯗ ꯆꯠꯂꯨꯕꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯩꯃ, ꯉꯁꯤꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯕ! ꯉꯁꯥꯏ ꯅꯈꯣꯏꯒꯤ ꯏꯃꯥꯅ ꯅꯪꯒ ꯑꯩꯒ ꯄꯨꯟꯅ ꯂꯥꯛꯄꯗꯨ ꯎꯔꯒ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯈꯤꯕ! ꯑꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤ ꯃꯄꯥꯟꯗꯒꯤꯅꯤ ꯂꯩꯃ꯫ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯐꯪꯖꯔꯨꯕꯗꯤ ꯏꯈꯨꯠꯅ ꯁꯔꯒ ꯂꯥꯝꯕ ꯐꯪꯕꯒ ꯆꯞ ꯃꯥꯟꯅꯩꯗꯀꯣ ꯂꯩꯃ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯃꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯂꯩꯃꯕꯨ ꯍꯥꯏꯐꯝ ꯈꯪꯗꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯃꯄꯥꯟꯗꯒꯤ ꯅꯠꯇꯦ ꯇꯥꯃꯣ꯫ ꯑꯁꯤ ꯄꯨꯝꯅꯃꯛꯁꯤꯗꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯑꯗꯨꯅ ꯊꯧꯖꯥꯟꯕꯤꯕꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯁꯤꯒꯤ ꯐꯤꯕꯝꯗ ꯌꯧꯔꯛꯂꯤꯕꯅꯤ꯫ ꯑꯗꯣ ꯇꯥꯃꯣ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯨ, ꯑꯩ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯗꯣ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯀꯔꯤꯅꯣ, ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯁꯤ ꯆꯐꯨ ꯑꯁꯤꯗ ꯌꯥꯎꯔꯝꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯒ ꯂꯩꯔꯝꯗꯕꯗꯨꯒ ꯂꯩꯃ ꯑꯗꯨ ꯉꯛꯂꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯔꯤꯕꯔꯥ ꯇꯥꯃꯣ? ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯗꯔꯦ꯫ ꯑꯃꯨꯛꯇꯪ ꯆꯪꯕꯤꯔꯛꯑꯣ ꯂꯥꯛꯑꯣ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯁꯤꯕꯨ? ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯅꯪ ꯅꯠꯇꯕ ꯑꯇꯩ ꯀꯅꯥ ꯈꯪꯕ ꯌꯥꯎꯕꯒꯦ? ꯑꯩꯗꯤ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯅꯥꯗꯁꯨ ꯋꯥꯔꯤ ꯂꯤꯈꯤꯗ꯭ꯔꯤ꯫ ꯇꯥꯃꯣ ꯑꯃꯗꯤ ꯑꯩ ꯈꯛꯇꯅꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯂꯤꯕꯁꯤ꯫ ꯀꯔꯤꯅꯣ ꯃꯁꯤꯕꯨ? ꯍꯦꯛꯇ ꯃꯥꯡꯕꯗꯤ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯣꯏꯗꯅ ꯆꯪꯂꯛꯇꯨꯅ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯁꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯈꯟꯕꯗ꯫ ꯑꯩꯅ ꯑꯁꯨꯝ ꯈꯟꯕꯗ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯁꯤ ꯇꯥꯃꯣ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯁꯨ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯪꯂꯕꯔꯅꯦ ꯇꯧꯔꯤꯕꯁꯤꯕꯨ? ꯑꯗꯨꯅ ꯃꯥꯅ ꯁꯣꯏꯗꯅ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯁꯤ ꯍꯨꯔꯥꯟꯈꯤꯕ ꯃꯥꯜꯂꯦ꯫ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯁꯤ ꯊꯤꯔꯨꯒꯗꯧꯔꯤꯕꯁꯤꯕꯨ? ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯂꯩꯃ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯇꯨꯝꯂꯤꯉꯩꯗ ꯂꯩꯃꯒꯤ ꯃꯃꯪꯗ ꯍꯥꯏꯔꯤꯕ ꯁꯔꯒꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤ ꯂꯥꯛꯇꯨꯅ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯗꯨ ꯃꯥꯡꯈꯤꯕꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯂꯩꯃ, ꯅꯪꯒꯤ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯗꯨ ꯑꯇꯩ ꯀꯅꯥꯅꯁꯨ ꯍꯨꯔꯥꯟꯕ ꯅꯠꯇꯦ꯫ ꯃꯗꯨ ꯅꯪꯒꯤ ꯍꯦꯛ ꯇꯤꯟꯅꯔꯤꯕ ꯅꯃꯥꯟꯅꯕꯤ ꯄꯥꯁꯣꯠꯂꯩ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯅ ꯌꯨꯝꯗ ꯂꯩꯇꯕ ꯃꯇꯝ ꯌꯦꯡꯗꯨꯅ ꯆꯪꯗꯨꯅ ꯍꯨꯔꯥꯟꯈꯤꯕꯅꯤ꯫ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯧꯖꯤꯛꯁꯨ ꯂꯩ꯫ ꯃꯇꯧ ꯀꯔꯝꯅ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯗꯨ ꯐꯪꯒꯅꯤ ꯍꯥꯏꯕꯗꯨ ꯑꯩ ꯅꯪꯉꯣꯟꯗ ꯂꯧꯁꯤꯡ ꯇꯥꯛꯀꯦ꯫ ꯍꯥꯏꯔꯤꯕ ꯂꯧꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯗꯨ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯍꯨꯔꯥꯟꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯇꯨꯅ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯗꯨ ꯅꯪꯒꯤ ꯌꯨꯝꯗ ꯊꯝꯂꯝꯒꯅꯤ꯫ ꯑꯩ ꯅꯪꯉꯣꯟꯗ ꯂꯧꯁꯤꯡ ꯑꯗꯨ ꯍꯥꯏꯒꯦ ꯇꯥꯎ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯁꯔꯒꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯂꯩꯃꯒꯤ ꯃꯃꯪꯗ ꯂꯥꯛꯇꯨꯅ ꯃꯇꯧ ꯀꯔꯝꯅ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯗꯨ ꯐꯪꯒꯅꯤ ꯍꯥꯏꯕ ꯂꯧꯁꯤꯡ ꯑꯗꯨ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯇꯥꯃꯣ, ꯇꯥꯃꯣ, ꯇꯥꯔꯤꯕꯔꯣ? ꯑꯃꯨꯛꯇꯪ ꯍꯧꯒꯠꯄꯤꯌꯨꯅꯦ꯫ ꯑꯩ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯇꯥꯔꯤꯕꯔꯣ?
ꯁꯅꯥ ꯑꯗꯨ ꯃꯥꯡꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯂꯤ꯫ ꯑꯩꯒꯤ ꯃꯪꯗ ꯁꯔꯒꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯗꯨ ꯑꯇꯩ ꯀꯅꯥꯅꯁꯨ ꯍꯨꯔꯥꯟꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯑꯩꯒ ꯍꯦꯛ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯔꯤꯕꯤ ꯄꯥꯁꯣꯠꯂꯩꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯂꯦ꯫ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯗꯨꯁꯨ ꯄꯥꯁꯣꯠꯂꯩ ꯑꯗꯨꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯐꯪꯒꯅꯤ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯩꯒꯤ ꯃꯪꯗ ꯂꯥꯛꯇꯨꯅ ꯂꯣꯏꯅ ꯇꯥꯛꯂꯝꯃꯦ ꯇꯥꯃꯣ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯃꯅ ꯃꯥꯒꯤ ꯅꯤꯄꯥ ꯑꯗꯨꯒ ꯃꯃꯪꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯕ ꯊꯧꯗꯣꯛ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯄꯥꯁꯣꯠꯂꯩ, ꯑꯁ ꯉꯁꯤꯗꯤ ꯅꯣꯏꯗ ꯀꯣꯏꯔꯨꯔꯒꯦꯅ ꯑꯩ ꯍꯦꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪ ꯁꯪꯕ꯭ꯔꯅꯦ ꯅꯪꯕꯨ? ꯀꯔꯤꯅꯣ ꯂꯩꯃꯅ ꯉꯁꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯣꯏꯔꯛꯂꯤꯕꯁꯤꯕꯨ? ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯗꯨ ꯑꯩꯅ ꯍꯨꯔꯥꯜꯂꯤ ꯀꯥꯏꯅ ꯃꯥꯅ ꯈꯪꯈ꯭ꯔꯕ ꯖꯥꯠꯂꯅꯦ ꯇꯧꯔꯤꯕꯁꯤꯕꯨ? ꯀꯔꯤꯅꯣ ꯄꯥꯁꯣꯠꯂꯩ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯨ? ꯑꯩꯅ ꯅꯣꯏꯗ ꯀꯣꯏꯕ ꯂꯥꯛꯂꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯐꯝꯃꯨ ꯀꯥꯏꯅ ꯍꯥꯏꯗ꯭ꯔꯤꯁꯤꯕꯨ? ꯀꯔꯤ ꯅꯨꯄꯤꯅꯣ ꯁꯤꯕꯨ? ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯨ? ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯂꯩꯃ ꯏꯕꯦꯝꯃ, ꯅꯪꯅ ꯑꯁꯨꯛ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯀꯣꯏꯔꯛꯄꯁꯤꯒ ꯀꯔꯤ ꯋꯥꯔꯤ ꯂꯩꯔꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯑꯩ ꯊꯥꯖꯗ꯭ꯔꯗꯨꯅ ꯅꯪꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯀꯔꯤ ꯋꯥꯔꯤ ꯂꯩꯔꯕꯒꯦ ꯅꯪꯅ ꯑꯁꯨꯛ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯀꯣꯏꯔꯛꯂꯤꯕꯗꯤ? ꯂꯩꯃ ꯑꯗꯨꯅ ꯄꯥꯁꯣꯠꯂꯩ ꯑꯗꯨꯒ ꯃꯥꯒꯤ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯗꯨ ꯐꯪꯈꯤꯕꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯁꯥꯔꯝꯃꯤ꯫ ꯑꯩꯒꯤ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯍꯨꯔꯥꯟꯕ ꯑꯃ ꯂꯥꯛꯇꯨꯅꯅꯦ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯣꯛꯅꯤꯡꯕꯗꯤ ꯃꯥꯅꯗꯤ ꯑꯁꯦꯡꯕ ꯁꯅꯥꯒꯤ ꯌꯦꯔꯨꯝꯅꯦꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤꯕ ꯑꯗꯣ ꯑꯩꯅꯗꯤ ꯁꯅꯥꯒꯤ ꯌꯦꯔꯨꯝꯗꯣ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯑꯁꯦꯡꯕ ꯁꯅꯥꯒꯤ ꯌꯦꯔꯨꯝꯗꯨꯗꯤ ꯂꯣꯠꯁꯤꯟꯗꯅ ꯊꯝꯃꯤ꯫ ꯑꯩ ꯅꯪꯉꯣꯟꯗ ꯑꯣꯏꯕꯒꯤ ꯍꯥꯏꯗꯣꯛꯂꯕꯅꯤꯀꯣ, ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯔꯨꯝꯗꯣ ꯑꯗꯨꯒ ꯂꯣꯠꯁꯤꯟꯗꯨꯅ ꯆꯐꯨ ꯑꯃꯗ ꯍꯥꯞꯆꯟꯗꯨꯅ ꯑꯩꯅ ꯊꯝꯃꯤ꯫ ꯀꯌꯥꯗꯤ ꯄꯪꯂꯤꯕ, ꯅꯣꯛꯅꯤꯡꯕꯅ ꯈꯜꯂꯨꯔꯒ ꯑꯁꯤꯒꯤ ꯋꯥꯔꯤꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯣ ꯐꯔꯦ ꯐꯔꯦ, ꯅꯪꯅꯦ ꯑꯇꯩ ꯀꯅꯥꯗꯁꯨ ꯑꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯤꯊꯣꯔꯛꯀꯅꯨꯀꯣ꯫ ꯐꯔꯦ, ꯃꯣꯏ ꯇꯥꯃꯣꯁꯨꯅꯦ ꯍꯜꯂꯛꯂꯝꯃꯅꯤ, ꯑꯩꯅꯦ ꯌꯨꯝꯗ ꯍꯜꯂꯒꯦꯀꯣ, ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯔꯁꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯍꯨꯔꯥꯟꯖꯔꯒ ꯃꯗꯨꯒꯤ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯗꯨ ꯃꯥꯅ ꯐꯪꯂꯛꯄ ꯑꯁꯦꯡꯕ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯗꯨ ꯅꯠꯇꯦ ꯍꯥꯏꯕ? ꯑꯗꯨꯕꯨ ꯀꯌꯥꯇ ꯄꯪꯂꯤꯕ ꯂꯩꯃꯁꯦ, ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯕꯨ ꯑꯩꯉꯣꯟꯗꯕꯨ ꯇꯝꯒꯅꯤ ꯍꯥꯏꯅ ꯇꯝꯂꯝꯂꯤꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯈꯪꯂꯕꯅꯤꯅ ꯑꯁꯦꯡꯕ ꯁꯅꯥ ꯑꯗꯨ ꯑꯩꯒꯤ ꯑꯣꯏꯕ ꯇꯥꯔꯦꯗꯅ꯫ ꯑꯃꯨꯛ ꯑꯩꯅ ꯆꯠꯇꯨꯅ ꯍꯨꯔꯥꯜꯂꯨꯔꯒ ꯂꯣꯏꯔꯦ꯫ ꯀꯔꯤꯅꯣ ꯑꯗꯨꯕꯨ? ꯂꯩꯃ ꯍꯣꯏꯒꯤ ꯀꯅꯥꯝꯇꯒ ꯂꯩꯇꯕ ꯖꯥꯠꯂꯥ? ꯃꯇꯥꯗꯨꯝ ꯆꯥꯔꯦ, ꯍꯧꯖꯤꯛ ꯍꯦꯛ ꯆꯪꯗꯨꯅ ꯃꯥꯒꯤ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯗꯣ ꯍꯨꯔꯥꯜꯂꯨꯔꯒꯦ ꯑꯩ꯫ ꯂꯩꯃꯅꯗꯤ ꯑꯁꯦꯡꯕ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯤ ꯍꯥꯏ, ꯑꯗꯨꯒ ꯑꯩꯅ ꯊꯤꯕꯗꯗꯤ ꯑꯃꯠꯇ ꯐꯪꯗꯦ꯫ ꯃꯥꯅ ꯃꯐꯝ ꯑꯃꯨꯛ ꯑꯣꯟꯊꯣꯛꯈ꯭ꯔꯕ ꯌꯥꯠꯂꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯄꯥꯁꯣꯠꯂꯩ ꯑꯗꯨꯅ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯤꯉꯩ ꯁꯔꯛ ꯑꯗꯨꯒ ꯂꯩꯃ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯄꯥꯁꯣꯠꯂꯩ, ꯅꯪ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ? ꯑꯩꯒ ꯇꯥꯃꯣꯒ ꯂꯩꯇ꯭ꯔꯤꯉꯩꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯊꯟꯗ ꯆꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤꯗꯨꯕꯣ? ꯀꯔꯤ ꯊꯤꯔꯤꯕꯅꯣ ꯅꯪꯗꯨꯕꯣ? ꯑꯩꯗꯤ ꯂꯩꯃ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦ, ꯑꯩꯗꯤ ꯑꯁꯨꯝ ꯆꯝꯅ ꯅꯣꯏꯒꯤ ꯌꯨꯝꯗ ꯑꯁꯨꯝ ꯆꯪꯂꯛꯂꯤꯕꯅꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯑꯩꯒꯤ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯗꯨ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯁꯅꯥꯒꯤ ꯌꯦꯔꯨꯝꯗꯨ ꯅꯪꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯩꯒꯤ ꯁꯅꯥꯒꯤ ꯌꯦꯔꯨꯝꯗꯨ ꯅꯪ ꯌꯥꯡꯅꯃꯛ ꯄꯨꯊꯣꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯀꯥꯏꯁꯤꯒ ꯇꯥꯛꯊꯣꯛꯇꯨꯅ ꯑꯩꯒꯤ ꯄꯣꯠꯆꯩ ꯍꯨꯔꯥꯜꯂꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯅꯪꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯩꯔꯥꯛ ꯄꯤꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯉꯨ꯫ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯁꯅꯥꯒꯤ ꯌꯦꯔꯨꯝꯗꯣ ꯄꯨꯊꯣꯔꯛꯎ꯫ ꯑꯩꯗꯤ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯄꯣꯠꯆꯩ ꯍꯨꯔꯥꯟꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯊꯥꯖꯔꯨꯗꯦ꯫ ꯑꯁꯨꯛ ꯂꯨꯅ ꯇꯤꯟꯅꯔꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩ ꯈꯪꯍꯟꯗꯅ ꯑꯩꯒꯤ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯂꯤꯕꯗꯤ? ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯁꯅꯥꯒꯤ ꯌꯦꯔꯨꯝꯗꯣ ꯄꯨꯗꯨꯅ ꯂꯥꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯄꯥꯁꯣꯠꯂꯩ꯫ ꯁꯅꯥꯒꯤ ꯌꯦꯔꯨꯝꯗꯣ ꯑꯩ ꯍꯧꯖꯤꯛꯃꯛ ꯄꯨꯗꯨꯅ ꯂꯥꯛꯀꯦ꯫ ꯅꯪ ꯀꯅꯥꯗꯁꯨ ꯃꯁꯤꯒꯤ ꯋꯥꯁꯦ ꯍꯥꯏꯗꯣꯛꯀꯅꯨ꯫ ꯑꯩꯅ ꯑꯍꯦꯟꯕ ꯄꯥꯝꯃꯨꯕꯗꯒꯤ ꯑꯩꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯁꯤ ꯀꯂꯛ ꯃꯤꯍꯧꯗꯨꯅ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯅꯪꯒꯤ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯗꯣ ꯍꯨꯔꯥꯟꯈꯤꯕꯅꯤ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯂꯩꯃ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯔꯔꯣꯏ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯂꯩꯃ꯫
ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯄꯥꯁꯣꯠꯂꯦ ꯑꯗꯨ ꯃꯥꯅ ꯇꯧꯔꯨꯔꯤꯕ ꯃꯔꯥꯜ ꯑꯗꯨꯒꯤꯗꯃꯛꯇ ꯏꯀꯥꯏ ꯅꯨꯡꯁꯤꯖꯥꯅꯅ ꯀꯞꯈꯤꯔꯝꯃꯤ꯫